Chief Minister N. Birenna CM FEB thadokraba matung ngasi IMPHAL gi maruoiba mafam kharada security gi akanba section thorang laukhatli maruoina Kangla gi nongchup thangba gate ta Central Forcing gi mini machine gun MMG puba gari fauba sizinaduna masing yamlaba Central Forcing na ngakseli CM FEB thadokkhibadagi ngasidagi hogani haina tauramba Manipur Legislative Assembly gi budget session pangthoklaroi haina Manipur gi Governor Ajay Kumar Valana ngarang che thokrabasu Assembly complex ki akoibada security forcing na akanba section thorang lokhatli serasida honglakliba politics ki saktam asida pamdaba thodok thoklakpa yabana section thorang asi lokhalibra haiba wafam lakli Birenna CM FEB thadokraba matung karamba mihutna FEB asi pairakadage haina langtaknaba poknari adumoinama hausi fawgi oinadi PR thambagi wafam leitabaga loinana anouba Chief Minister hapnaba center dagi khanghalakpa leitri haina BJP Manipur Pradesh ki President A Sardana Fongdokhiba leikrabani